Chahi amaga tha taruk helaklaba Manipur thukliba irang asigi waroisin ama puraknabagi lambi ama oina ngasi nungthil New Delhi da Maitai Naga amadi Kuki Furuki MLA Minister sing punna faminaduna wari sanagadauri hairi press na phangba pau amagi matung inna hairiba khungthang ase Union Home Minister Amit Shah gi miteng makhada paikhalakpani hairi wari sanagadauri ba asida Manipur Legislative Assembly gi Speaker T.H. Setrabarta Singh, Agriculture Minister T.H. Biswarjit Singh, Work Minister K. Govindas Thanga AC की MLA T. Robindro Hairok AC की MLA T.H. Radhesyam Nachingba Yauri Hairi Kuki Furuki Maikai Dagi Minister Leipau Haukip MLA Poleilang Haukip Amadi Atopa MLA Kharasu Yauraba Yai Haina Pau Asina Makhatare Adumakpu Wari Sanaba Asida Soidana Saruk Yanaba Khanghalakkiba Kuki gi MLA Minister Singh Delhi da Jangsin bagi pau phangba ngamdre pau asina makhata na hai mifam asida saruk yagadaba MLA Minister ayamba ngarang New Delhi da thungba hokre hairi